Assam Rifles na Manipur asi Kuki gilam Meitei gilam Haina Khaidoklabara Manipur da khundariba khudingmak chap manaba meeting da yengadabani Haina imagi mairagi convener Thokchom Sujata na phongdorakli ngasi pishum how ground da Khairamban Ima Kaithil Joint Coordinating Committee for Peace Imagi Maira Amadi Daily Meitei Coordinating Committee na sinduna wakat mifam ama pangthoki wakat mifam aduga mari leinana Sujata na phongdokhibada tha asigi kunthra mathoidagi famgadoriba Assembly mifam da Assam Rifles na yengliba meeting asigi matangda khanagadabani Assam Rifles ki lichat hazarasi yamna henba khongthangni Kuki singi tongan balambi sembada Assam Rifles na chawna mating pangli Jingi lambi sing da hauzikmak Churachandpur Kangpokpi lambi chatpa yariba asi Assam Rifles na mateng pangli tampaktadi Meitei marimak makhoina thingli Imphal mayol natana Jiribam da awaba taraba matamda aikhoigidi chatfam leite flight da chatkadabasu sel ge awaba leibana chatpa ngamnade ngarang Assam Rifles ki DG na hairakpa wafam adu yamna laibak thibani state force kharasu hatkiba laikre adubu Assam Rifles na nakal amakhak taraga Hairakpa wafam adu taraina laude Kuki area ni Haina Khaidoklabara asi yamna laibak thibani buffer zone karigidamak thamgadoribano haina su phongdokhi Assam Rifles ina ngarang bakta su DG naga tholaiba pot mof ni aduni ka haba pot du yam reasonable oide one sided to thabak to mong adum mali ngarang gi wahi wata du su aduga Kuki area haba means kaino sir di fauji da leibani uniform ni Kuki area haba poto tasengna nuaite adu sokpudi Manipur state ta akoin equivalent thabak to we haba wahi do habi gadamni aduri area se tasengna Assam Rifles na khaidok pirabra tasengna Assam Rifles na niyom chumna thabak to tar ga buffer zone haidana Meitei amasung Kuki changba yanadana leiba pose Sarone nutrient lebo taragadi leiriba potse buffer zone thamoi kedobe thamdoino akhoi leirisini chingda so khoi lei tamda so khoi lei akhoina loima noi noi gi nafam da hanjalan ba hojiti normal sida leigadamni haidana adugum step ama su local po ude state force mong da changba yaro sugunu gi migi state force ki police station mamang da thokiba thogdo madu akhoi fake video ni ka haibadudi madu nuaite aduna maram oiraga handak akhoina mama singa phami base haji assembly date 31st gi haudoini state assembly aduga huji su parliament su phami banina ani maksida hojiki oreiba Assam Rifles ki potse resolution amba loba thabak tawragana equivalent tawbiu natragana akhoi Manipur state sidagi Assam Rifles tanthokpa haiba pot sigi mi famne ngasi famsi